हाइरी सरकार की वार ऑन ड्रग्स कैंपेन बु मणिपुर के तोंगान ब खुंगंग सिंग अमसुंग कम्युनिटी सिंगना लेप्तना सौगन्नरगली रूरल डेवलपमेंट अमसुंग पंचायती राज मंत्री युमनाम खेमसान हाइरी चुरचानपुर जिला की हेंगलेप लंबी PMGSY की मखादा सेमगलगनी आजादी का अमृत महोत्सव का मरी लेना आकाशवाणी इम्फाल अमसुंग राज्य की आर्ट एंड कल्चर ने सिनब क्विज थोरम की मना मथुम सिंह ngasi यंथोखरे मणिपुर दा COVID-19 की फिबम सिंथानिंगाई ओइना फगले हौजिक एक्टिव केस 9 खक्त ngaire अमसुंग केंद्र की हक्सेल मंत्री मनसुख मंदाबियान हाइरी आयुष्मान भारत डिजिटल मिशन ना हक्सेल की लमदा चाउना अहोंब पुरक पंगमले मुख्यमंत्री नोंगथोमम बिरेन हाइरी सरकार की वार ऑन ड्रग्स कैंपेन बु मणिपुर के तोंगान ब खुंगंग सिंग अमसुंग कम्युनिटी सिंगना लेप्तना सौगन्नरगली सरकार की वार ऑन ड्रग्स कैंपेन बु सौगटपा फुंगदोगदुना MLA केमनियो हाउकिप हंगसिंगना लुसिंगबा साइकुल विधानसभा केंद्र की विलेजशिप सिंग याउना तोंगान ब म्यूट सिंगना मुख्यमंत्री नोंगथोमम बिरेन दा चेरोल अमा पिसिनख्रे चेरोल अदुदा विलेजशिप यांखैना सही तौरी चेरोल अदुदा साइकुल विधानसभा केंद्र दा पोपी पांबी थाब खुदक्ता लेफनब वारेप याउरी पोपी पांबी थाबगी महूत अतोप हिंगनबगी लंबी थीरगनी हाइरी चेरोल अदुदा याउरिबा वारेप सिंग इलमदब सिंग मसा मसाना दायित्व पुजगदबनी हाइनसु चेरोल अदुदा पल्ली पौमी सिंह वा ngangbada मुख्यमंत्री नोंगथोमम बिरेन हाई हौजिकती पोपी पांबी थाबगी कानादबसिंग खंगनरतुना सरकार की वार ऑन ड्रग्स कैंपेन द लेप्तना सौगन्नरगले पोपी पांबी थादनबा साइकुल विधानसभा केंद्र की विलेजशिप सिंह वारेप लौखिबा अदुबु थागतब फुंगतोगलतुना मुख्यमंत्री हाई मफम अदुदा लेरिबा कुकी इसिल इनाउ सिंगसु ड्रग की मायोक्ता जंगसलिबा खोंजंग असिदा सौगतपियु पोपी पांबी थादुना हिंगनबगी लंबी ओइरंबा मियोय सिंगिदमक राज्य की हॉर्टिकल्चर ट्राइबल अफेयर्स एंड हिल्स डिपार्टमेंट सिंग तानरगा अतोप करी थौरांग पाइखटप याबगी हाइबदु अथुब मतमद थिदोकलगनी अमसुंग थाबक ओइना पाइखटलगनी The present village chief deliberated at length about poppy cultivation and the resolved to put immediate hold. खुदक्तगी poppy cultivation से लेपनी है ना resolution लोग भी बसे आदुगा drug योलगा drug करवा तोड़ी लेकाई लेकाई की सिंह नौक सिंह हॉबी रो आइगे लेकाई दा drug योल में आरोय आइगे लेकाई दा drug करवा तो वो आरोय हाइबगी momentum में कोई सागन भी नहीं रसी मधुदे द गवर्नमेंट सब साब मधुगी support कोई पीछे रखे youth सिंह अदुगा club organization मेरा प्राइवेशन करो कांदा awareness भी बा अदुगा आइगे लेकाई दा drug योल में ले रखे दी मधु अकोई न फजना हाइब न तू यारगने यारे यादरगने मधु पुलिस ते पाउपीर कांदा legal action लो न बा मयांगी support और कांदा totally illegal drugs and poppy से state से दगी totally eradicate तो सी हाइदना आई सिंदंगा हाइजे थोरमदुदा सरुग याखिबा साइकुल विधानसभा केंद्र के MLA केमनियो हंगसिंग हाई नेसा की पोलमना अखोई हक्चांग मांगनबद नतना वाखल सेल थुम की फिबम मरुप मपांग सिंगलेनब मरी अमदी समाज की हिरम कयादा अमांगता थोली मसिबु तोगनब होनब हाइबसी अखोई खुदिगमकी दायित्वनी मसा मसानासु असोब दायित्व लौगदबनी मसिदना समाजदा पामदब अमदी आइन यादब थबक तोरकपदा थिंगबा ngamgani राज्य सरकार ने पोपी पांबी थाब तोक्तुना अतई हिंगनबगी लंबी थीनेबु वफम कया थमलबसु उखरुल अमसुंग कामजोंग जिला सिंह पोपी पांबी थाबगी सांग हेनगलगली मसी थिंगनबा तांखुल नगा वोंगनाउलोंगना अकनब वारेप अमा लौख्रे जिला सिंह अदुदा पोपी पांबी थाब थिंगनबा अकनब फिरेप लौखिबा संस्थान सिंह मनुंगदा तांखुल नगा वोंगनाउलोंगना अहानब ओइरे सरकार की वार ऑन ड्रग्स कैंपेन बु सौगतुना संस्थान असिना असुगुंबा आइन यादबा पोपी पांबी थाबगी थाबक तोकनबा मयामदा भाव तानबगी थाबक कया सथदुना लागली कनागुमना जिला सिंह अदुदा पोपी पांबी थारंब थोगलबदी संस्थान असिना अकनब थाबक लौकतकनी हाइरी मणिपुर की कौब्रू सिंह सांगमदी लोकताक पाट ngak सेंदुना थमदा BJP की कर्मी सिंहना असुब थौदांग लौनबा मुख्यमंत्री नोंगथोमम बिरेना खंगली हिरमसिगा मरी लेना ngasi इम्फाल के नीति आयोग सुथिकलेबा थंबाल संगलेंदा दोल की प्रेसिडेंट ए सरदा देवी दोल की मचिन चटपम मिसक मोइरांगथेम अश्विनी कुमार याउना दोल असिगी लुसिंगबा कयागा पुन्ना पांगथोखिबा मिफमदा मुख्यमंत्री हाई कौब्रू सिंह सांगमदी लोकताक पाट ngak सेंदुना थंबा खगनतना राज्य असिगी मफम कयादा पोपी पांबी थारिबसिंग थांदनब होनबदसु दोल की कर्मी सिंहना असुब थौदांग लौगदबनी BJP की थौमी सिंहना हौकिबा सही कया असिदा तोंगान तोंगानबा कानबा हिरम कया पाइखलकपगिदमक्तसु मुख्यमंत्री थागतखी BJP की वखलोन सबका साथ सबका विकास अमदी सबका विश्वास और सबका प्रयास हाइबा मियामगी कानगदब थबक सिंह मखाताना पाइखनबसु वासक लौखी Once Bharatiya Janata Party की कार्यकर्ता होइरगदी मा is proud in it. Election सिगी मा
प्रजा में बीजेपी की कार्य करना वो है कोई अलबत्ते भी बिलोंग सकते हैं कुकी भी बिलोंग सकते हैं नागा भी बिलोंग सकते हैं पागन भी बिलोंग सकते हैं मैंने भी बिलोंग सकते हैं कार्य करता हूँ अभी करेगा सबके साथ सबके विकास सबके विश्वास और सबके प्रयास पूरा मकसद कोई चौकट में कार्यकर्ता में हमें मदद में कोई एब्सोल्यूट मेजॉरिटी फंगवा बा मैंने में वो है स्टेबल है वो मैंने में ले अदने कोई पुन्ना सदमिन रकांदा भारत अमदी मणिपुर की अपुन बसतम अदुगा अफाबा डेवलप तो स्टेट में होएंजी Importance of paying taxes and ease of tax compliance haibihiramda outreach program ama Kaksing Municipal Council ki meeting hall danga si pangthokre Income tax ki additional commissioner na sinduna pangthoki ba mepam adu da wangang ki basingna Income tax department ki official singa tanaraga income tax thibigi matang da meyam na mayok na riba samasya sing hanthana ba appeal tawki Azadi ka Amrit Mahotsav thoram ga mari lena na nomaijing numit khuding ge ningtam lanjang ga mari lena ba akhana ba thoram sing leptana sandokli Hayang nomaijing numit ki ayuk pung taruk minit nifuda Akashbani Imphal gi ipau kangbuna puthokpa akanaba thoram Manipur gi athoba lanmi tabungba laisraba tahanjagani thoram asi kangla amasung sangai channel animakta taba phangani YouTube channel AIR Imphal da su thoram asi taba phangani tabiriba pawasi Akashbani Imphal dagini Rural Development amasung Panchayati Raj Mantri Yumnam Khemchan hairi Surachandpur Jilla gi henglep lambi Pradhan Mantri Gram Sorok Yojana PMGSY gi makhada semkalagani lambi adu semnabagi damak mantri ne ngasi henglep Vidhan Sabha Kendra gi MLA Let Jamang hauke Thalon Vidhan Sabha Kendra gi MLA Bungjagin Balti amasung Surachandpur Vidhan Sabha Kendra gi MLA LM Khaute galanena lambi adu gi phibam yengsinki Thoramatu da mantri nai Raja Sarkar gi ahan manumit samani gi manung da paikat pathabak sing gi manung da henglep lambi asi atuba matam da semjilagani BJP na sasan toba anirik subata masida Manipur gi lambi thong sembada akan mamiyang sangli PMGSY gi haitare ko jaga ani completed ore na report laiba henko to tibolchang yamana khatampak to gothoi lambi ani si aina hek RD parak padagi ihan hanba lambi yengba sarpani haitare ngasi se so loinana 100 days da pena loisan me aba thok singdu sisu amani haina lakpani masit maya khara adi sing si rainy season hek lakpada thabak season bada quality kitang wat pakot pa thengna badu engineer sing su duga thikada na su hek no hang paga semjal lage hai lambi si khwaidagi human society gi quite important oiba port su oibani na masi loinamak daita longminaraga engineer sing su ai su lobjage duga thikada su punna phajana maintain tawsi Leibhag asena ling tamlakpa sai humbadra manga surakpa Azadi ga Amrit Mahotsav thorum ga mari lenana Akashbani Imphal gi ipau kangbu masung raija gi Art and Culture Department puna sinduna irai numit khudingi numidang gi pung 8 makhai gi Manipuri pauda paring naina sandok leba quiz program gi mana yentopagi thoram ngasi Palace compound leba Government Music and Dance College da pangthokre Quiz asigi episode kuni thoi subadagi kuntra nipan phobgi manungda winner oikraba mayosingda mana sing yentokhi Mana yatopagi thoramda saru yakiba raijagi Art and Culture gi Commissioner M Join hai Bharat amasung Manipur na hauzik origleba phibam asi irai line orikhiba nate tongan ba miyoi kanglup kaya na matamdugi British lenga ke mayokta lan hautuna Bharat pu ning tamna bo honabada asobu thodang lauki makhoi singna lokiba thodang adubu ningsingba mathau tai haiba wakhalonda asigumba quiz gi thoramasi pangthopani mahangna hai Azadi ga Amrit Mahotsav thorum ga mari lenana pangthok leba quiz asida piriba mana mathum asi karisu leiba nate adubu mana phanglaba singna asigumba thorum asigi matangda school lama delei kaida sandokna ba honabiyo ngasi leriba Bharat ki ngasi gi uriba phibam asi yam laina Bharana ningkha tawpa loinana Manipur na ngasi gi thak yauraiba asi yamna irai laina phangkhiba nate karamba ihau sagalaga leiba asi ningkha tamhoba Fangadagi haiba British ki adugumnaba sakti leraba powerful oraba adugi mayokta honakhiba mayam adu ningsangba mathau tai ngasigi weekly quiz phangiba prize tugi mamandi kaisu yawnate adugu puning de phaurai ba mayam maduda hangba matamda khongiba adu mathakta asaigi lebak ningbai wakhalolase kairoi likaida aduga school da college da leiminariba mayam khudimakta madai wakhalolado sandokpiu Thoromatu da saru yakiba Regional News Unit AIR Imphal gi Assistant Director News Gangte hai
Quiz thorom asi pangthokpa sei ama mapung pharakadore thorom asi sei asigi August ta loisilagani maramaduna miyamna thorom asi de hena saruk yabinaba mahagna appeal tawri. The fact that we have been celebrating these 75 years of independence is a time to give tribute, is a time to give honor, is a time to give our respect to the freedom fighters. Today, we are free like a bird because of due to the sacrifice of our freedom fighters, sacrificing their life for the motherland. So it is really a time to celebrate. It is a time to retrospect, and it is a time to rethink and plan for the coming future. Raizagi Social Welfare Mantri Haikam Dingkon Hairi film amabu miyamna pamnaba film ama ohenba haibasida wari phajabamadi miyamna pamnaba artist sing yawba tangai phate. Imphal gi Manipur State Film Development Society gi auditorium da ngasi nongin film production puthokpa haidrasu khangle haiba Manipuri film ama release tobagi thoramda mantri na hai Manipuri film asi atopa rai singi film singa yangnabada thoina sang tadraba film sing oiri asiguma phibam asi ohelaknaba honabada film gi lamda thabuk toriba singna kathokpa gawlenina lawriba thudang ekoi pungnomagna singthapam thoi magna hai film haibasi khunai amabu mamai sumbada asoba thudang lawriba mass media gi saruk amani maramaduna Manipuri khunai bu mamai sumduna hena sakhotpa purakpa ngamgadaba afaba film sing puthokpa tangai phate simama hen hip chatpa simama nuai ba haise khogi wari khatana tana khogi artist sing depend do ngasi khogi Manipur gi film artist sing aduga leibo khoi crew members sing khoi punamungna tawkan da honor kanda khogi CEO na thagyo pase khoi Manipur ngasi khoi yang masi tanzania ni yang lenjaba dum khoi Manipur gi dum ba kanu makhni haina aina da thamjini Haksangi phibam mimana drabasingna saba Heirloom Handicrafts ki pothok sing utpa mela ama ngasi Imphal ge City Convention Center da Social Welfare Mantri Haikam Dinggon haudokre Thoromadu da mantri nai Haksangi phibam mimana draba miyoi singna sadaran miyam ga manadre haiduna kaidonung su pungning hantharoi dabani miyoi ba khudingmak isor gi khusem ngaktani aikhoi na pogliba mapok asigi wantok amamam piramnaba punsigi thodang mai pakna panggadabani mangna hai miyoi ba khudingmaki samana ba haklei aikoigi hak masak khangna angamba thodang sing yaba haibasi topam thokpa ithau amani maramatuna haksangi phibam mimana drabasingna pungning wakal hantabagi mohta thauna leina thodang pangnaba mantrina pungning thogatkhi Manipur da COVID-19 gi phibam singthaningai oina phagale ngasi miyoi amata positive oikhidi amadi sikhibagi paw leite Raiji gi haksel bibang ngasi numidang waram thokpa cherol amada hai ngasi punna COVID ki sample chama tarani thoi test tawki adu miyoi amata positive oikhibagi paw leite Hariba matamasida miyoi amata naba phagalakibagi pausu leite Raija sida laisat asidigi naba phagalakibagi sang sada marbutra nipan dasmik mari mangane hauzik active case nipan leidi Imphal gi mongsanggai da leiba sama mapan suba battalion CRPM na sinduna lemna e dan tobagi thoramama ngarang pangthokre e dan tobagi thoram adu Imphal gi Rims Hospital gi Department of Transfusion Medicine ge kusam narga pangthokibani Blood Donor Life Saver haibe hiram da pangthokibe e dan tobagi thoram adu da CRPF ki personnel kunthrom doina e dan tawki United Arab Emirates ki President Sheikh Khalifa bin Zayed Ali leikhidabaga mari lenana rise asida ngasi nomagi oina awaba phongtokli masi kendrigi griha mantraloy na khangalapagi matungina nomagi oina awaba phongtokpagi warep asi lobani awaba phongtoklengi manungda rise asigi office singda zatigi phiral tangkai singthaduna saruk yakhi Akashbani Imphal gi pau tabiri Kendra gi haksel amasung yaipa yumbal mantri Mansukh Mandavian hairi Ayushman Bharat Digital Mission na haksel gi lamda sauna ahongba purapangamle masina leibak asigi nagari singda singthaningai oina kanaba phangalai Twitter da thagalakpa warol amada Sri Mandavian hai hauji phawbada leibak asida haksel gi facility center sohum nifuma thoi register tawre masigi mathakta leibak asida hauji phawbada healthcare professional lising tarama thoi satruk humbatra taret su register tobangamle aroibada maroiba phamu Mukhyamantri Nongthoma Biren Hairi Sarkar gi War on Drugs campaign bu Manipur ge tongan ba khungang singa masung community singna leptana sokan arakli Rural Development amasung Panchayati Raj Mantri Yumnam Khemsan Hairi Surachandpur Jila gi Henglip lambi PMGSY gi makhada semgalagani Azadi ka Amrit Mahotsav ka mari lenana Akashbani Imphal amasung Raiji gi Art and Culture na sinba quiz thorum gi mana matum sing ngasi yanthokre
Manipur da COVID-19 ki phibam singthaningai oina phagale hauzik active case nipan khakta ngaire amasung kendra gi haksel mantri Mansukh Mandavian hairi Ayushman Bharat Digital Mission na haksel gi lamda sauna ahongba purak pangamle pauloi sare